Hello friend, welcome to the Miambu Taram Luxury. Ngasi channel asina thagas chariba video se akhoi ngasi cyclone mayamna na hai khangnariba cyclone Fani ge matangda video ma simjabni hai video se hana tasin khumjun jaraga kharthi jaraga video se mapung phana oijarakpani aduga ki subscriber aduga viewer kharana cyclone Fani ge matangda video ma simbiro haidana hairapudi matungena cyclone Fani se karino aduga masigi mahak se kamai tawbun habidi matana khara sumayam sun thamjabani thamjariba se hana yam khang haidana thamjabana sade lamdam sidasu mayam da minare besina rawsingna alert oina bagi damakta video se simjabani haidana mayam thamjage rungna video se meng taminasi Hariba cyclone Fani asi mahaki maming asi kamai thon ke bona habsi myam da aham sian thamjage hariba cyclone Fani asi North Indian Ocean habitare sigi ocean gi jaga asi da tholokpa cyclone singje masigi sa North Indian Ocean na kon balam nipan India Sri Lanka Bangladesh Maldives Myanmar Oman Pakistan amadi Thailand hariba lam nipan je masina the World's Meteorological Organization hariba asigum organization asida mamang dagi habitar mamang hakdagi cyclone singi maming je lam amamna maming nipan pisalaga pulabna 64 lam kanoje cyclone maming 64 je hana hojigi organization sida pisala laiba aduna hojigi laiba handak laiba cyclone je masi Fani ana thola ibisi akogi the World Meteorological Organization hariba asina tholopaniba adu thola ibisi jo hariba Bangladesh hariba lam masina pirakpa maki maming nipan adugi manungda yawba adugumba maming ni handaki cyclone Fani ana thola ibisi aduga cyclone Fani se maki meaning se Bangladesh na piba maming ni aduga maki meaning je snake hai ko snake abde lin hai bane Fani abje lin ne hai dana maina hai mai maming ga atra je nasinga sima akogi ngasi day 3 si Odisha India gi Odisha hariba lam masida je ojima kanna je jima kan siliba kan thengnariba adugumba cyclone amani hariba je sum haina budugi matungena 175 km per hour maina nungsit ki magi speed se maina sitli haidana hai adu hariba je scientist na aduga World Meteorological Organization aduga sugumba ke asina moina pibidi matungina hariba post Odisha da lakani Odisha gi mathangda Bangladesh lakani mathangda North East rom jatkani haidana adumaina pibini aduna North East rom jatkani habje Manipur de budi khitang thayai na satkadoini adumaina hai aduna hariba se hana moina predict taw laibini adu Odisha yore Odisha da lakani habje sumna dum lae adu mathangda Bangladesh lakani habni aduna hayengje Bangladesh ta yai gi doini post adu mathangda Bangladesh ta yaina North East rom da Europe phibam da lai habani aduna haibse Assam da kaida mogi DC na kaiga urgent notice thoktana section thorangi Assam gi di tawu yawre aduga ngasi akhoi feriba cyclone sina thengnariba Odisha ri balamse masina aham bisuna te mahangna cyclone thengnar pase cyclone se mamang da kyara khana thengnaraba famni habidi samudra mapan da laiba maramna adu mamangi lokot pe abda 1999 gi adugumba matam amada magi cyclone akanbam sitki maduna mioi lising tara ga manga sikhiba adumai yaukhi asopan kyam nangkhiba loinana cyclone Fani asi akogi cyclone da mokhogi category khara khaitueba category sida akogi cyclone Fani asi category number 3 natraga number 4 oigani haidana akhangai sing haibi adu category number 3 harise akogi mahaki nusit sitpigi speed che 111 to 130 MPI saidana lay adu category number 4 sina 131 to 155 MPI saidana adumai pibani aduna jigi cyclone Fani asi category number 3 natra 4 oigani haidana akhangai sing haibiri adu haibse ngasi Odisha yawre mathang hayeng de Bangladesh oni ngasi ju nong ju tai akhoi Manipur da su jiribam de su nong kanna tai habi paw ma tai aduga hayeng se Manipur da su nong se dum phajan ta ga dong male aduna ya hana haijaning bidi hariba cyclone asi hayeng Bangladesh awrani Bangladesh awrakpadagi mutungina mai manin Manipur da su khadi dum effect la kadrang khale nongsit su dum yaw dong male aduna akhoi lebak ki oina su sum Assam da di section thorang lokhan nagare adara Manipur gi su akhoi goming site gi ka local hanningi habidi angang school nung chana ga do singje hayeng thang je si khatang di sudi thado oning ai gi mota aduga mathang budi no majing dum lai jagre Manipur da dumaina sigi nungsi singna thengna ga do wa ba habitare masi thok tanam gi damak ta habitare masi section hanning ba habitare
aduna government side gi su sumaina manipur gi oina su khara section thorang lokhan ningi haiduna mayam thamjabani loinana channel asina ngasi thagasri basi hana sum tasing khumjin jaraga sum engjerubi gi matungina mayam harakpa gi matungina sum hana su thamjabani aduga ngasi gi video asina tasengna atai gi sunate manipur da su hari basi mayon je sum nodi sum da lakani habani na hana digi haraga laibani na mayam su alert oina gi tamakta ngasi video asina semjabani loinana video asida asoiba ram yawbo lerga sum mayam na ibu ngakpi gani aidi taseng namakidi lamdam sida haibitare ngana handa su thokiba nonglai nu sita labutiba thodok thoibuduni aduna matungda su tholokta nabigi damakta government su section thorang lokha ningi haiduna mayam do thamjabani loinana mieng tabiribu puno channel asina thagadu phongdok sari thank you very much